North East India Petroleum Dealer Association NEIPDAꯅ Awang nongpok lamdamda leiriba petrol pump sing hayeng Ayuk pung 5 dagi Aprilgi tang 1 gi Ayuk pung 5 faoba numit nini thong lollagni hairi petrol pump sing thong lonbagi warep asi ngarang Assamgi Uja Bazarda leiba NEIPDA gi office ta mifam ama pangthora matung leblakkhibani mifam aduna kumja lising ani taraga taret tagi dealer commission hegatnaba amadi atai demand sing taduna lakhiba wafam ngasi faoba mari leinaba singna thabakta onthok raktabadagi khongjang asi jangsinbagi warep asi laukhibani NEIPDA na phongdokhibada retail outlet sing salaibada hengatkhiba simpham sing commission rate ta adjust tawraktabadagi hokhiba February gi ahumda oil company singda chithi ama iduna yengsinaba haikhiba laikhre adubu company singdagi positive oiba pakhum amata laktabadagi awang nongpok lamdamgi oina NEIPDA na matam khara petroleum gi photok sing leiba yonba lepagi warep asi laukhibani haina makha tarakre